mayambo ahannamaktada pantholiklamna ikok nonna taramna okjari aikoina ngasisu miyamgidamakta purak laksari aikoina thajarakpa warida Nureina Sokhallaba Thamoi ahumsuba tangka ngasigi ahumsuba tangka asidana warisina kadiba haidiba kadi oirba habada mayam punamakna warisi taraka amuk khangminarasi hojik tabirasi aikoina pujarakpa warida Nureina Sokhallaba Thamoi ahumsuba tangka matam kuina nupi amata kurudrabagi tungda Pallingi pusida amuk yening thalaki mahangna nupi amanong thenaki nupi edo mana hana kaina kibi mahaki thoigadi masak hairamane nupi edu masak pu ubadagi Pallin magi mathamoi nungda nuksiba kharade phauki lona nupi asibu thenaba matamda Pallinna lumnaga dum yengi magi thamoi nungda phauriba magi nusijaba kaya sidi haidopakang thopungam dabana yamadi waki mana khalliba mana phauriba kudimak singa sidi nupi asina loina khangi nupi asigi maming memisa kawi matam kharegi tungdadi Pallinchu magi thamonungda adum phomdaga leibadi ngamdabana nongmudi mahangna memisa ta nusi hadana phongtoki ahanna matandadi memisa na yakide yamachamna loinasi marup anatina si haduna memisa na pakumpiraki adubu ninganaba tawdana Pallin na mangonda tuna haiba magi asengma nuksibase amuktangdi khangbiyu amukti yabiyu haduna tuna ngangbadagi memisa sukona thangda kadi pharakpuna khangde maksu Pallin nuksi hadan pakumpiraki mana nuksi hadan pakumpirakpada Pallin asukmati haraujaki nungaijaki matam kharegi tungdadi makhoi ani unasi haduna matam ama thanaki makhoi ani ahanbuna thenaki thengnabu namit aduda wari kayamsu saki makhoi ani na unadiba adusu memisagi mamanabi amagi yumdane Pallin di hanana sa thaktabane mamanabi gi yumdu unaba matamda memisana lonba sadi ahanbu oina Pallin thakki mana thaliba glass adusu akaibane adubu ikaiduna mahakti karimata haide ahanbu namit oibanina warisu yamna kana sabadi ngamde memisa su Pallinda wamata haiba ngamba natte asumna nghaktang makhoi ani wari khara sarabagi tungdadi memisa su mamanabi ka dum lehore aduga Pallin chu wakhan yama nungaina yumda halakke yum yorba matungda memisa gi number duda Pallin na phone tawe phagiyoi kariyoi memisa na phone pakhlak matamda Pallin haramme ngasidi akhoi ani gi ahanbu na banumine adubu daudiam yade ngasai aina sa thap class to akaiba na tare wahidu tabada memisa na khomme adudi nang phajana harak pa yadra aishu karimata ba oikide nang hana harak pa tarabadi amasin ba yabane yam nungaite Pallin na khomme kaisum kaidida aishu wari leitabadagi panghaida haibane adungai khone ai nungonda wamata hangyaba nang hana khangnarame haibanu padupu kaidagino memisa na khomme akhoi khundaginida ado nangidi hana khangnarama nupi amata phauba leidabra wahaidu harakpada Pallin na thamoi sengna magi hanagi nuksijabi thoig maramda memisa da wari kudamak loina haramme tamlamme wari singdu tabada memisa na khomme karamba nupi none aduk yamna abu seluribadubo yana phatte habane Pallin na khomme as yareda asigi wachi tolase hokrebadi hokre ado nana kariguma college salabasu engonda paw haibiramako thaba tai salabasu adum hairamako memisa na khomme hairamge memisa di yamna singi wangamu matamdasu yamna singna ngange migi nungairo daba aina wahi haiba matamda mina kari khankini asi hairaga magi thamoi nunda nungaitaba lekhigadra khanduna phajana ingna tamna khantaraga wangange magi wahi watada Pallin na lona khalamme magse yama singu nupina haibade numitugi matung Pallin lamadi memisa thaba hango matamda makhoi ani gi oiba nungai bori kayamadi adum sane nomugi numitadi memisana Pallin na phone toraki ai college tale ado nangam tlak piyo haduna
ꯄꯥꯎ ꯄꯤꯔꯛꯈꯤ꯫ ꯄꯥꯂꯤꯟꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯃꯥꯒꯤ ꯗꯥꯎ ꯌꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯄꯥꯂꯤꯟ ꯑꯃ ꯈꯨꯝꯃꯦ, ꯃꯦꯃꯤꯆꯥ, ꯑꯩ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯊꯧꯕꯥꯜꯂꯣꯝꯗ ꯆꯠꯂꯦ, ꯑꯗꯣ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯔꯤ, ꯑꯩ ꯂꯥꯛꯄꯗꯤ ꯐꯔꯛ ꯈꯔ ꯇꯥꯔꯅꯤ, ꯅꯣꯡ ꯆꯨꯕꯅꯤꯅ ꯅꯪꯁꯨ ꯂꯝꯕꯤ ꯃꯇꯥꯏ ꯑꯃꯗ ꯂꯩꯔꯝꯃꯣ, ꯍꯣꯔꯦꯟ ꯑꯩꯅ ꯍꯜꯂꯛꯄꯗ ꯒꯥꯔꯤꯗꯒꯤꯗꯤ ꯀꯨꯝꯊꯕ ꯌꯥꯔꯣꯏ, ꯑꯗꯣ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯍꯧꯒꯦꯕ꯫ ꯄꯥꯂꯤꯟꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯦꯃꯤꯆꯥ ꯈꯨꯝꯐꯝ ꯈꯪꯗꯦ, ꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯈꯔꯗꯤ ꯐꯥꯎꯕ ꯃꯥꯜꯂꯦ꯫ ꯍꯥꯏꯗꯨꯅꯗꯤ ꯈꯨꯝꯈꯤ꯫ ꯄꯥꯂꯤꯟ ꯍꯜꯂꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯂꯝꯕꯤ ꯃꯇꯥꯏ ꯑꯃꯗ ꯂꯦꯞꯂꯤꯕꯗꯣ ꯃꯦꯃꯤꯆꯥꯅꯤ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯃꯦꯃꯤꯆꯥꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯣ ꯃꯦꯃꯤꯆꯥꯅ ꯄꯥꯂꯤꯟꯗ ꯍꯥꯏꯗꯣꯛꯇ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯄꯥꯂꯤꯟꯕꯨ ꯈꯔꯗꯤ ꯋꯥꯔꯧꯈꯤ꯫ ꯌꯨꯝ ꯌꯧꯔꯛꯂꯒ ꯄꯥꯂꯤꯟꯅ ꯃꯇꯣꯝꯗ ꯁꯣꯜꯂꯦ, ꯑꯣ, ꯅꯨꯄꯥ ꯑꯩꯈꯣꯏꯁꯦ ꯀꯌꯥꯗ ꯇꯣꯟꯈ꯭ꯔꯕꯅꯣ, ꯅꯨꯄꯤ ꯃꯍꯥꯛꯅ ꯎꯅꯁꯦ ꯍꯥꯏꯗꯨꯅ ꯀꯧꯔ ꯐꯥꯎꯕꯗ ꯆꯠꯄ ꯉꯝꯗ꯭ꯔꯤꯕꯅꯤꯀꯣ, ꯒꯥꯔꯤ ꯑꯆꯧꯕ ꯂꯩꯇꯕꯅꯤꯅ ꯅꯣꯡ ꯃꯔꯛ ꯑꯁꯤꯗ ꯑꯩꯅ ꯃꯥꯕꯨ ꯀꯔꯝꯕ ꯂꯧꯔꯨꯒꯅꯤ, ꯂꯧꯔꯨꯕꯁꯨ ꯌꯥꯔꯣꯏ, ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯑꯣꯏꯒꯅꯤ꯫ ꯑꯁꯨꯝꯅ ꯄꯥꯂꯤꯟ ꯉꯥꯏꯍꯥꯛꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯑꯃꯅꯤ ꯈꯜꯂꯦ꯫ ꯇꯁꯦꯡꯅꯃꯛ ꯄꯥꯂꯤꯟꯒꯤ ꯏꯃꯨꯡꯗꯤ ꯑꯋꯥꯕ ꯏꯃꯨꯡꯗꯨ ꯅꯠꯇꯦ, ꯒꯥꯔꯤ ꯂꯩꯕ ꯉꯝꯗꯕ ꯌꯨꯝꯁꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯆꯥꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯃꯗꯤ ꯑꯇꯩ ꯊꯕꯛ ꯈꯔꯒꯤꯗꯃꯛ ꯄꯩꯁꯥ ꯈꯔ ꯁꯤꯖꯤꯟꯅꯈꯤꯕꯅ ꯄꯥꯂꯤꯟꯅ ꯒꯥꯔꯤ ꯂꯩꯌꯨ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯕ ꯉꯝꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯒꯥꯔꯤ ꯂꯩꯌꯨ ꯍꯥꯏꯔꯨꯔꯕꯗꯤ ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯤ ꯇꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯄꯥꯂꯤꯟꯅ ꯌꯨꯝꯒꯤ ꯃꯤꯁꯤꯡꯗꯕꯨꯗꯤ ꯒꯥꯔꯤ ꯑꯆꯧꯕ ꯂꯩꯕꯤꯌꯨ ꯍꯥꯏꯈꯤꯗꯦ꯫ ꯄꯥꯂꯤꯟꯅ ꯃꯦꯃꯤꯆꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯃꯥꯅ ꯂꯥꯛꯈꯤꯗꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯊꯃꯣꯏ ꯁꯦꯡꯅ ꯐꯖꯅ ꯍꯥꯏꯖꯈꯤ꯫ ꯃꯦꯃꯤꯆꯥꯁꯨ ꯀꯩꯁꯨꯝ ꯈꯟꯗꯦ ꯍꯥꯏꯗꯨꯅꯗꯤ ꯈꯨꯝꯃꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯐꯥꯎꯏ ꯍꯥꯏꯕꯗꯤ ꯄꯥꯂꯤꯟꯁꯨ ꯈꯪꯉꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯁꯥꯎꯅꯕ ꯋꯥꯔꯧꯅꯕ ꯀꯔꯤꯃꯠꯇ ꯌꯥꯎꯗꯅ ꯌꯥꯝꯅ ꯆꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯦꯃꯤꯆꯥꯅ ꯄꯥꯂꯤꯟꯗ ꯐꯣꯟ ꯇꯧꯔꯛꯈꯤ꯫ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯑꯗꯣ ꯑꯇꯣꯞꯄ ꯅꯝꯕꯔ ꯑꯃꯗꯒꯤꯅꯤ, ꯑꯗꯨꯒ ꯐꯣꯟ ꯇꯧꯔꯛꯂꯒ ꯃꯦꯃꯤꯆꯥꯅ ꯑꯁꯨꯝ ꯍꯥꯏꯔꯛꯈꯤ, ꯑꯩꯒꯤ ꯐꯣꯟꯗꯣ ꯑꯩꯅ ꯉꯁꯥꯏ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠꯆꯩ ꯑꯃꯅꯤ ꯂꯩꯕ ꯊꯣꯔꯛꯄꯅꯦ, ꯃꯇꯝꯗꯨꯗ ꯑꯩꯒꯥꯅ ꯈꯪꯅꯔꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯒꯤ ꯐꯣꯟ ꯑꯗꯣ ꯂꯥꯠꯂꯒ ꯄꯨꯈ꯭ꯔꯦ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄꯥꯂꯤꯟ ꯇꯁꯦꯡꯅꯃꯛ ꯉꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯑꯗꯨꯒ ꯅꯨꯄꯤꯗꯨꯒꯤ FB ꯑꯦꯀꯥꯎꯟꯗꯒꯤ ꯅꯨꯄꯥꯗꯨꯒꯤ ꯐꯣꯇꯣ ꯑꯃꯨꯛ ꯊꯥꯒꯠꯂꯛꯈꯤ꯫ ꯃꯁꯤꯗꯅꯤ ꯄꯥꯂꯤꯟꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯕ ꯍꯦꯜꯂꯤꯕ꯫ ꯀꯔꯤ ꯃꯇꯧꯅꯣ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯄꯥꯂꯤꯟꯅ ꯈꯜꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯈꯔ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕꯤ ꯃꯦꯃꯤꯆꯥꯗ ꯍꯪꯉꯤ, ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯦ, ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯑꯩꯅ ꯈꯨꯠ ꯊꯥꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯕꯗ ꯃꯦꯃꯤꯆꯥꯅ ꯈꯨꯝꯃꯦ, ꯅꯪ ꯑꯗꯨꯃꯇꯪꯗꯤ ꯇꯧꯕꯤꯒꯅꯨ, ꯑꯩꯒꯤ ꯃꯥ ꯌꯦꯡꯕꯤꯌꯨ, ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯃꯨꯛꯇꯤ ꯌꯥꯕꯤꯌꯨ, ꯑꯩꯈꯣꯏ ꯈꯨꯟ ꯃꯁꯦꯟꯅꯤ, ꯅꯪꯒ ꯃꯥꯒ ꯃꯨꯛꯅꯔꯒ ꯅꯈꯣꯏ ꯑꯅꯤ ꯁꯥꯎꯅꯔꯒ ꯀꯔꯤꯒꯨꯝꯕ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯉꯥꯏꯔꯒ ꯃꯥꯅ ꯑꯩꯕꯨ ꯐꯥꯈꯤꯕ ꯇꯥꯔꯕꯗꯤ ꯅꯪꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯣꯏ, ꯑꯗꯨꯒ ꯑꯩꯁꯨ ꯅꯤꯡꯕ ꯀꯥꯏꯒꯅꯤ, ꯑꯗꯨꯃꯇꯪꯗꯤ ꯅꯪꯅ ꯇꯧꯕꯤꯒꯅꯨ, ꯃꯥꯒ ꯃꯥꯟꯅꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯃꯦꯃꯤꯆꯥꯅ ꯐꯖꯅ ꯍꯥꯏꯔꯛꯈꯤ꯫ ꯄꯥꯂꯤꯟ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯅ ꯑꯗꯨꯝ ꯈꯥꯡꯈꯤ꯫ ꯀꯣꯟꯅ ꯊꯪꯗ ꯄꯥꯂꯤꯟꯁꯨ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯛꯈꯤ꯫ ꯑꯩꯅ ꯃꯥꯒ ꯃꯥꯟꯅꯔꯒ ꯃꯦꯃꯤꯆꯥꯒꯤ ꯄꯨꯟꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯑꯋꯥꯕ ꯇꯥꯒꯗꯕ ꯑꯣꯏꯔꯕꯗꯤ ꯃꯥꯟꯅꯗꯕꯅ ꯐꯩ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯄꯥꯂꯤꯟ ꯇꯨꯃꯤꯟꯅ ꯐꯥꯊꯈꯤ꯫ ꯃꯇꯝ ꯀꯌꯥ ꯑꯁꯨꯝ ꯍꯧꯈꯤ꯫ ꯃꯦꯃꯤꯆꯥꯒ ꯄꯥꯂꯤꯟꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯩ, ꯅꯨꯡꯁꯤꯅꯩ, ꯈꯪꯅꯩ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯍꯧꯈꯤꯕꯅ ꯆꯍꯤ ꯑꯃꯔꯣꯝ ꯐꯥꯖꯤꯜꯂꯛꯂꯦ꯫ ꯍꯥꯏꯅꯕ ꯂꯩ, ꯎꯔꯤꯗꯤ ꯑꯅꯞꯄ ꯎꯄꯥꯟꯗ ꯌꯦꯠꯂꯦ ꯍꯥꯏꯕꯁꯦ ꯇꯁꯦꯡꯅ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ꯫ ꯃꯦꯃꯤꯆꯥꯅ ꯅꯣꯡꯃꯗꯤ ꯄꯥꯂꯤꯟꯗ ꯍꯥꯏꯔꯛꯈꯤ, ꯑꯩ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ, ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯕꯤꯅꯨꯀꯣ꯫ ꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄꯥꯂꯤꯟꯅ ꯍꯪꯉꯤ, ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯨ, ꯅꯪꯅ ꯍꯥꯏꯕ ꯋꯥꯗꯕꯨ ꯑꯩꯅ ꯌꯥꯗꯕ ꯌꯥꯎꯕ꯭ꯔꯥꯅꯦ? ꯍꯥꯏꯔꯛꯎꯅꯦ, ꯀꯔꯤ ꯋꯥꯅꯣ? ꯃꯦꯃꯤꯆꯥꯅ ꯈꯨꯝꯃꯦ, ꯑꯩ ꯃꯥꯒ ꯀꯥꯏꯅꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ, ꯅꯪ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄꯤꯔꯣ, ꯑꯩ ꯃꯥꯒ ꯀꯥꯏꯅꯕ ꯉꯝꯃꯔꯣꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄꯥꯂꯤꯟꯒꯤ ꯊꯃꯣꯏꯗꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤ꯫ ꯄꯥꯂꯤꯟꯅ ꯈꯨꯝꯃꯤ, ꯑꯗꯨꯕꯨ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯕ꯭ꯔꯥꯅꯦ? ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯕꯨ ꯐꯥꯒꯤꯔꯣ? ꯑꯁꯤꯕꯨ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯌꯥꯕ꯭ꯔꯥꯅꯦ? ꯅꯪꯅ ꯂꯩꯍꯟꯅꯤꯡꯕ ꯅꯪꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗꯕꯨ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ꯭ꯔꯕ? ꯈꯪꯅꯅꯤꯡꯂꯒꯅ ꯈꯪꯅꯕ, ꯈꯪꯅꯅꯤꯡꯗ꯭ꯔꯒꯅ ꯍꯦꯛꯇ ꯇꯣꯛꯄꯁꯤꯕꯨ ꯀꯔꯝꯕ ꯊꯃꯣꯏꯅꯣ? ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯈꯔꯗꯤ ꯀꯟꯃꯜꯂꯤ,
ꯅꯨꯡꯒꯤ ꯊꯃꯣꯏ ꯄꯥꯟꯕ ꯅꯨꯄꯤꯅꯤ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄꯗ ꯃꯦꯃꯤꯆꯥꯁꯨ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅ ꯄꯥꯂꯤꯟꯗ ꯍꯥꯏꯔꯛꯈꯤ ꯅꯍꯥꯛ ꯐꯤꯂꯝ ꯑꯃꯠꯇ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯐꯤꯂꯝ ꯑꯗꯨ ꯌꯦꯡꯂꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯒꯅꯤ ꯄꯥꯂꯤꯟ ꯑꯃ ꯍꯪꯉꯤ ꯀꯔꯤ ꯐꯤꯂꯝꯅꯣ ꯃꯦꯃꯤꯆꯥꯅ ꯈꯨꯝꯃꯤ ꯅꯨꯔꯩ ꯍꯥꯏꯕ ꯐꯤꯂꯝ ꯑꯗꯣ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯃꯦꯃꯤꯆꯥꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯂꯤꯟꯁꯨ ꯅꯨꯔꯩ ꯐꯤꯂꯝ ꯌꯦꯡꯂꯦ ꯇꯁꯦꯡꯅꯃꯛ ꯐꯤꯂꯝ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯌꯥꯝꯕꯗꯤ ꯃꯦꯃꯤꯆꯥꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯃꯇꯦꯛ ꯈꯔꯒ ꯃꯥꯟꯅꯩ ꯄꯥꯂꯤꯟ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯁꯨ ꯑꯁꯨꯝ ꯍꯦꯜꯂꯛꯑꯦ ꯃꯦꯃꯤꯆꯥꯒꯤ ꯄꯨꯟꯁꯤꯗꯁꯨ ꯃꯥꯒ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯥ ꯑꯗꯨꯒ ꯋꯥꯁꯛꯅꯈꯤꯕ ꯈꯔ ꯂꯩꯔꯝꯃꯤ ꯋꯥꯁꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯥꯏꯅꯕ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯃꯦꯃꯤꯆꯥꯒꯤ ꯃꯆꯤꯟꯃꯛꯅ ꯄꯥꯂꯤꯟꯗ ꯑꯩꯈꯣꯏ ꯑꯅꯤ ꯀꯥꯏꯅꯔꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯞꯅꯔꯁꯤ ꯍꯥꯏꯔꯛꯈꯤ ꯄꯥꯂꯤꯟꯗꯤ ꯇꯁꯦꯡꯅꯕ ꯌꯥꯈꯤꯗꯦ ꯑꯩ ꯅꯪꯒꯗꯤ ꯂꯥꯞꯅꯕ ꯉꯝꯂꯣꯏ ꯐꯅ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯑꯩ ꯅꯪꯒꯤꯗꯃꯛ ꯂꯦꯞꯀꯅꯤ ꯑꯩ ꯅꯪꯕꯨ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯂꯤꯟꯅꯗꯤ ꯃꯈꯧ ꯄꯣꯛꯅ ꯍꯥꯏꯖꯈꯤ ꯑꯗꯨꯕꯨ ꯃꯦꯃꯤꯆꯥꯅ ꯌꯥꯗꯕꯅꯤꯅ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯑꯗꯨꯒ ꯆꯍꯤ ꯑꯗꯨꯃꯗꯤ ꯄꯥꯂꯤꯟ ꯑꯃꯗꯤ ꯃꯦꯃꯤꯆꯥ ꯀꯥꯡꯈꯣꯡ ꯆꯥꯏꯈꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯥꯎꯅꯕ ꯌꯦꯠꯅꯕ ꯀꯌꯥ ꯑꯃ ꯑꯗꯨꯝ ꯇꯧꯗꯨꯅ ꯆꯍꯤꯗꯨꯃꯗꯨ ꯂꯣꯏꯈꯤ ꯃꯊꯪꯒꯤ ꯆꯍꯤ ꯍꯧꯒꯠꯂꯛꯄꯗ ꯄꯥꯂꯤꯟ ꯑꯃꯗꯤ ꯃꯦꯃꯤꯆꯥꯒꯤ ꯋꯥꯔꯤ ꯑꯃ ꯍꯧꯔꯦ ꯃꯈꯣꯏ ꯑꯅꯤ ꯇꯁꯦꯡꯅꯅ ꯀꯥꯏꯅꯈꯤꯕ ꯂꯥꯞꯅꯈꯤꯕꯁꯨ ꯅꯠꯇꯦ ꯋꯥꯔꯤꯕꯨꯗꯤ ꯁꯥꯟꯅꯩ ꯍꯥꯏꯖꯕꯇꯅꯤ ꯁꯥꯎꯅꯕ ꯌꯦꯠꯅꯕ ꯃꯔꯩ ꯀꯌꯥ ꯑꯃꯗꯤ ꯑꯗꯨꯝ ꯇꯧꯅꯩ ꯄꯥꯂꯤꯟꯁꯨ ꯑꯁꯥꯎꯕꯁꯤꯡ ꯑꯗꯣ ꯐꯥꯊꯕ ꯉꯝꯗꯕꯗꯒꯤ ꯃꯦꯃꯤꯆꯥꯕꯨ ꯆꯦꯜꯂꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯃꯗꯤ ꯈꯜꯂꯛꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯃꯦꯃꯤꯆꯥꯒꯤ ꯂꯩꯔꯛ ꯇꯝꯅ ꯄꯥꯂꯤꯟ ꯂꯥꯛꯈꯤ ꯃꯈꯣꯏ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯆꯍꯤ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯤ ꯑꯅꯤꯈꯛ ꯄꯥꯂꯤꯟꯒ ꯊꯦꯡꯅꯈꯤ ꯅꯨꯄꯤ ꯑꯅꯤꯗꯨꯅꯗꯤ ꯄꯥꯂꯤꯟꯒꯤ ꯋꯥꯔꯤ ꯄꯨꯟꯅ ꯈꯪꯉꯤ ꯃꯦꯃꯤꯆꯥ ꯈꯣꯏ ꯌꯨꯝꯗ ꯄꯥꯂꯤꯟꯕꯨ ꯄꯨꯁꯤꯟꯕꯤꯔꯝꯃꯦ ꯃꯦꯃꯤꯆꯥꯁꯨ ꯌꯨꯝꯗ ꯂꯩꯔꯝꯃꯦ ꯃꯦꯃꯤꯆꯥꯒꯤ ꯃꯃꯥꯅ ꯆꯥ ꯊꯛꯁꯤ ꯑꯩ ꯑꯆꯥꯄꯣꯠ ꯂꯩꯔꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜ ꯑꯃ ꯊꯣꯛꯈꯤ ꯃꯦꯃꯤꯆꯥꯁꯨ ꯆꯥ ꯂꯣꯜꯂꯒ ꯄꯨꯊꯣꯔꯛꯑꯦ ꯑꯗꯨꯒ ꯄꯥꯂꯤꯟ ꯆꯥ ꯊꯛꯑꯦ ꯃꯦꯃꯤꯆꯥꯗ ꯋꯥ ꯀꯌꯥ ꯑꯃꯗꯤ ꯍꯥꯏꯅꯤꯡꯉꯤ ꯋꯥꯔꯤ ꯁꯥꯅꯤꯡꯉꯤ ꯑꯗꯨꯕꯨ ꯁꯥꯕ ꯍꯥꯏꯕꯗꯤ ꯀꯔꯤꯃꯠꯇ ꯉꯝꯗꯦ ꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯗꯗꯤ ꯃꯩꯆꯥꯛ ꯀꯌꯥ ꯑꯃꯗꯤ ꯄꯣꯔꯤ ꯍꯥꯏꯅꯤꯡꯕ ꯀꯌꯥꯅꯤ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯆꯥ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯅ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯄꯔꯞ ꯊꯣꯔꯛꯑꯦ ꯑꯗꯨꯒ ꯄꯥꯂꯤꯟꯅ ꯑꯍꯜ ꯑꯅꯤꯗꯨꯗ ꯑꯁꯨꯝꯅ ꯍꯪꯉꯤ ꯏꯕꯣꯛ ꯀꯔꯤ ꯆꯥꯅꯤꯡꯕꯅꯣ ꯅꯈꯣꯏꯒꯤ ꯆꯥꯅꯤꯡꯕ ꯑꯃꯇꯪꯗꯤ ꯍꯥꯏꯌꯨ ꯑꯩ ꯂꯩꯔꯝꯒꯦ ꯑꯍꯜ ꯑꯅꯤꯗꯨꯅ ꯈꯨꯝꯃꯤ ꯌꯥꯔꯅꯤꯗ ꯏꯕꯨꯡꯉꯣ ꯀꯔꯤꯝꯇ ꯂꯩꯔꯝꯒꯅꯣ ꯑꯗꯨꯕꯨ ꯄꯥꯂꯤꯟꯅ ꯌꯥꯗꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯀ꯭ꯋꯥ ꯂꯩꯔꯒ ꯄꯤꯔꯝꯃꯦ ꯑꯗꯨꯒ ꯄꯥꯂꯤꯟ ꯑꯗꯨꯝ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯄꯥꯂꯤꯟ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕꯗꯒꯤ ꯃꯦꯃꯤꯆꯥ ꯈꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯃꯦꯃꯤꯆꯥꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯄꯣꯛꯄ ꯃꯕꯣꯛꯈꯣꯏ ꯌꯨꯝꯗ ꯆꯥꯛ ꯆꯥꯕ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯈꯤ ꯄꯥꯂꯤꯟꯁꯨ ꯑꯁꯥꯎꯕꯅ ꯀꯩꯅꯦ ꯉꯁꯤꯗꯤ ꯑꯩ ꯃꯥꯕꯨ ꯆꯦꯜꯂꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯄꯥꯂꯤꯟ ꯃꯕꯣꯛꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯑꯦ ꯃꯦꯃꯤꯆꯥꯁꯨ ꯊꯣꯔꯛꯑꯦ ꯊꯣꯔꯛꯄ ꯃꯇꯝꯗ ꯄꯥꯂꯤꯟꯅ ꯐꯖꯅ ꯍꯥꯏꯖꯩ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯁꯤ ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯁꯤ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄꯗ ꯃꯦꯃꯤꯆꯥꯅ ꯌꯥꯗꯦ ꯀꯩꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯃꯇꯝ ꯆꯥꯗꯦ ꯆꯦꯟꯕ ꯌꯥꯔꯣꯏꯌꯦ ꯑꯗꯨꯝꯅ ꯈꯟꯒꯅꯨ ꯌꯥꯔꯦ ꯆꯠꯂꯣ ꯑꯇꯣꯞꯄ ꯃꯤꯅ ꯎꯔꯒꯗꯤ ꯐꯖꯗꯦꯕ ꯌꯨꯝ ꯆꯠꯂꯣ ꯄꯥꯂꯤꯟꯗꯤ ꯌꯥꯗꯦ ꯆꯠꯂꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯅꯪ ꯌꯥꯕꯤꯌꯨ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯁꯤ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯦ ꯑꯁꯨꯝꯅ ꯑꯁꯥꯎꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯗꯨꯅ ꯃꯦꯃꯤꯆꯥꯕꯨ ꯄꯨꯅꯕ ꯄꯥꯂꯤꯟꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯦꯃꯤꯆꯥꯅ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤꯅ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯅꯨꯃꯤꯠꯇꯨꯒꯤ ꯄꯥꯂꯤꯟꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯦꯃꯤꯆꯥꯗꯤ ꯀꯤꯕꯅ ꯈꯝ ꯊꯦꯡꯂꯦ ꯃꯦꯃꯤꯆꯥꯅꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯄꯥꯂꯤꯟꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯏꯔꯝꯃꯦ ꯃꯃꯥꯗꯨꯅꯁꯨ ꯄꯥꯂꯤꯟꯗ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯝꯃꯦ ꯏꯆꯥꯅꯨꯄꯤꯁꯦ ꯌꯥꯝꯅ ꯅꯧꯔꯤ ꯑꯗꯨꯒ ꯅꯪꯁꯨ ꯅꯧꯔꯤ ꯅꯈꯣꯏ ꯑꯅꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯗ꯭ꯔꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯈꯨꯟꯗꯒꯤ ꯅꯨꯄꯥ ꯑꯃꯒ ꯍꯥꯏꯅꯔꯕꯅꯦ ꯅꯪꯒꯤ ꯅꯋꯣꯡ ꯅꯇꯧ ꯑꯁꯤꯅ ꯏꯆꯥꯅꯨꯄꯤꯁꯦ ꯌꯥꯝꯅ ꯀꯤꯔꯦ ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯃꯦꯃꯤꯆꯥꯒꯤ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯅ ꯄꯥꯂꯤꯟꯒꯤ ꯊꯃꯣꯏ ꯑꯁꯦ ꯑꯃꯨꯛꯀꯁꯨ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯦ ꯃꯥꯅ ꯍꯦꯟꯅ ꯆꯥꯛꯂꯤꯕꯅ ꯃꯦꯃꯤꯆꯥꯗꯤ ꯃꯈꯣꯏ ꯈꯨꯟꯗꯒꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯍꯥꯏꯅ ꯁꯤꯡꯅꯔꯦ ꯍꯥꯏꯕꯁꯤꯅꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗꯅ
Pallin thawai yamna changna yumda halakki aduga pendaba nungaitaba kayaduna masa matomta masana masabu ngangjari sejari oh aigi lebak sibu asumna sum tholibasibu karigino aigi pusise kayara tolibano kanagi asadano kanagi wakaldano aina nokadaba aina harawgadaba haduna Pallin thamoi shokna adum koplaga leiki mayam aroibada amukana khurumjari mathangi tangkakta wari asig aroib saruk ojiragani